ꯃꯔꯛ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯑꯃꯨꯛꯁꯨ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯄꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇꯥꯕꯤꯔꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯅ ꯄꯥꯕꯤꯔꯦ ꯇꯥꯕꯤꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯃꯗꯨꯇꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯑꯣꯏꯖꯗꯨꯅ ꯃꯊꯪ ꯑꯩ ꯄꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ 19 ꯁꯨꯕ ꯆꯦꯞꯇꯔꯅꯤ ꯑꯩꯅ ꯂꯧꯊꯖꯒꯗꯧꯔꯤꯕꯁꯤ ꯍꯧꯖꯔꯒꯦ ꯀꯥꯂꯦꯟꯒꯤ ꯂꯣꯏꯔꯝꯗꯥꯏ ꯑꯣꯏꯔꯕꯁꯨ ꯁꯨꯛꯂꯕ ꯆꯤꯡꯒꯤ ꯂꯝꯕꯤꯗꯤ ꯀꯣꯏꯔꯧ ꯃꯩꯁꯥ ꯑꯗꯨꯃꯛ ꯍꯥꯛꯅ ꯂꯥꯡꯈꯤꯗꯦ ꯈꯨꯔꯕ ꯍꯥꯎꯔꯝꯕꯤ ꯑꯔꯣꯠ ꯑꯐꯣꯡ ꯁꯥꯟꯅꯕꯒꯨꯝ ꯊꯦꯡꯅ ꯈꯣꯏꯅ ꯆꯠꯈ꯭ꯔꯤ ꯀꯔꯤꯒꯨꯝꯕꯗ ꯂꯝꯕꯤ ꯊꯤꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯔꯤ ꯆꯤꯡꯒꯤ ꯗ꯭ꯔꯤꯁ꯭ꯌꯗꯨꯅꯤ ꯀꯕꯤꯅ ꯃꯁꯤꯗ ꯊꯥꯔꯤꯁꯦ ꯆꯍꯤ ꯀꯨꯝ ꯆꯨꯞꯄ ꯅꯨꯡꯁꯥ ꯂꯥꯡꯗꯕꯅ ꯑꯅꯝꯕꯅꯤ ꯃꯔꯛꯇ ꯍꯩꯔꯥꯡ ꯂꯩꯔꯥꯡꯒꯤ ꯃꯅꯝꯅ ꯊꯨꯝꯍꯠꯂꯕ ꯃꯥꯂꯪꯕꯅ ꯑꯃꯨꯛꯀ ꯎ ꯊꯝꯕꯥꯜ ꯂꯩꯍꯥꯎ ꯂꯩꯔꯅꯆꯤꯡꯕꯒꯤ ꯂꯩꯅꯝꯕꯨ ꯍꯨꯔꯨꯔꯤ ꯅꯣꯡꯃꯗꯣꯟ ꯁꯦꯡꯂꯕ ꯅꯨꯡꯁꯤꯠꯅꯤ ꯑꯍꯣꯏꯅꯅ ꯍꯩꯅꯝ ꯂꯩꯅꯝ ꯆꯨꯝꯊꯣꯛꯂꯦ ꯂꯪꯐꯩ ꯆꯠꯄ ꯀꯅꯥꯒꯤ ꯑꯋꯥ ꯀꯣꯡꯒꯥꯏ ꯀꯣꯛꯅꯤꯡꯉꯥꯏꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯂꯝꯕꯤ ꯊꯣꯡ ꯅꯤꯡꯊꯤꯅ ꯂꯩꯇ꯭ꯔꯤꯕ ꯇꯣꯡꯖꯩ ꯃꯔꯤꯜ ꯂꯝꯕꯤꯅꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯃꯛ ꯌꯦꯛꯇꯨꯅ ꯀꯕꯤꯅ ꯄꯤꯕꯤꯔꯝꯃꯤ ꯀꯕꯤꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯀꯨꯝꯕꯒꯤꯁꯨ ꯆꯥꯡ ꯂꯦꯞꯇꯅ ꯆꯤꯡ ꯂꯝꯕꯤꯅꯤ ꯀꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯍꯥꯏꯕꯅꯤ ꯁ꯭ꯄꯦꯂꯤꯡꯒꯤ ꯃꯤꯁꯇꯦꯛ ꯈꯔꯗꯒꯤ ꯑꯩꯍꯥꯛꯀꯤꯁꯨ ꯈꯖꯤꯛꯇꯪ ꯍꯟꯖꯟꯕ ꯌꯥꯎꯖꯔꯦ ꯉꯥꯛꯄꯤꯒꯅꯤ ꯀꯨꯝꯕꯁꯨ ꯆꯥꯡ ꯂꯦꯞꯇꯕ ꯆꯤꯡ ꯂꯝꯕꯤꯅꯤ ꯀꯥꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯗꯕ ꯀꯨꯝꯕꯒꯤꯁꯨ ꯆꯥꯡ ꯂꯦꯞꯇꯕ ꯆꯤꯡ ꯂꯝꯕꯤꯅꯤ ꯇꯤꯟ ꯀꯥꯡ ꯀꯟꯕꯅ ꯃꯇꯝ ꯑꯣꯏꯕꯅꯤ ꯋꯥꯕꯒꯤ ꯄꯪꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯝꯍꯩꯕꯤ ꯃꯃꯥ ꯃꯆꯥꯅ ꯑꯁꯨꯝꯅ ꯃꯊꯪ ꯏꯔꯪ ꯇꯨꯔꯦꯜ ꯃꯣꯡꯖꯔꯣꯡ ꯅꯨꯡꯕꯥ ꯃꯀꯨ ꯇꯨꯔꯦꯜꯅꯆꯤꯡꯕ ꯂꯥꯟꯊꯣꯛꯈꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯣꯏꯅꯥꯝꯂꯣꯡ ꯕꯔꯥꯛ ꯇꯨꯔꯦꯜ ꯀꯝꯕꯤꯔꯣꯜ ꯁꯤꯕꯤꯔꯣꯡ ꯍꯦꯟꯗꯣꯔꯛꯏ ꯂꯦꯞꯇꯅ ꯆꯠꯂꯛꯄꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯄꯣꯊꯥꯅ ꯂꯥꯛꯂꯒ ꯖꯤꯔꯤ ꯎꯅꯨꯡ ꯇꯥꯔꯛꯏ ꯄꯨꯟꯁꯤ ꯀꯣꯡꯒꯥꯏ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯇꯨꯅ ꯋꯥꯔꯛꯂꯕꯤ ꯄꯥꯝꯍꯩꯕꯤ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯀꯤ ꯃꯇꯧꯅꯦ ꯑꯋꯥꯕ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯕꯔꯥꯛ ꯇꯨꯔꯦꯜ ꯐꯪꯂꯛꯄꯗꯒꯤ ꯍꯧꯅ ꯒꯥꯏꯔꯦꯝꯅꯪ ꯑꯃꯁꯨꯡ ꯈꯧꯕꯨꯝ ꯈꯨꯟꯖꯥꯎ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯄꯣ ꯑꯃꯨꯛ ꯊꯥ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕꯅꯤ ꯖꯤꯔꯤ ꯎꯅꯨꯡ ꯐꯪꯂꯛꯂꯕꯗ ꯄꯥꯝꯍꯩꯕꯤ ꯑꯅꯥ ꯂꯣꯏꯔꯛꯏ ꯈꯪꯍꯧꯗꯅ ꯍꯛꯆꯥꯡꯒꯤ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨ ꯇꯥꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯒꯥꯏꯔꯦꯝꯅꯪꯅꯆꯤꯡꯕ ꯈꯧꯕꯨꯝ ꯈꯨꯜꯂꯣꯝꯗ ꯍꯜꯍꯧꯔꯦ ꯍꯧꯖꯤꯛ ꯄꯥꯝꯍꯩꯕꯤ ꯃꯃꯥ ꯃꯆꯥꯗꯃꯛ ꯉꯥꯏꯔꯛꯂꯦ ꯄꯥꯔꯤꯅ ꯌꯥꯝꯅ ꯋꯥꯅ ꯃꯃꯥꯕꯨ ꯄꯨꯔꯛꯇꯨꯅ ꯖꯤꯔꯤ ꯇꯥꯔꯛꯂꯦ ꯖꯤꯔꯤ ꯐꯪꯂꯕꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯎꯕ ꯐꯪꯖꯔꯦ ꯃꯇꯝ ꯑꯗꯨꯒꯤ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ ꯀꯅꯥꯅꯁꯨ ꯄꯥꯔꯤ ꯃꯃꯥ ꯃꯆꯥꯅ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤꯕ ꯄꯨꯝꯅꯃꯛ ꯀꯅꯥꯝꯇ ꯈꯪꯅꯔꯝꯗꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯕꯗꯒꯤ ꯂꯛꯈꯤꯄꯨꯔꯔꯣꯝꯗ ꯆꯠꯂꯨ ꯇꯥꯛꯄꯤꯔꯛꯇꯨꯅ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯄꯥꯝꯍꯩꯕꯤ ꯃꯃꯥꯗꯤ ꯊꯥꯡꯉꯩꯃꯛ ꯁꯦꯡꯅ ꯑꯅꯥ ꯁꯪꯒꯨꯝꯂꯦ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯃꯌꯦꯡ ꯇꯥꯊꯔꯛꯄꯇ ꯅꯠꯇꯅ ꯄꯨꯛꯅꯤꯡ ꯐꯥꯎꯕ ꯄꯤꯛꯊꯈ꯭ꯔꯦ ꯄꯥꯔꯤꯅ ꯃꯥꯒꯤ ꯊꯕꯛ ꯊꯅꯥ ꯂꯪꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯥꯅ ꯊꯛꯅꯕ ꯇꯥꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯃꯁꯤꯡꯁꯨ ꯈꯪꯂꯛꯇ꯭ꯔꯦ ꯑꯁꯤꯃꯛꯅꯁꯨ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯈ꯭ꯔꯕꯅꯤ ꯈꯧꯕꯨꯝ ꯈꯨꯜ ꯅꯧꯅ ꯅꯤꯡꯁꯤꯡꯂꯛꯏ ꯂꯛꯈꯤꯄꯨꯔ ꯌꯧꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯩꯇꯩꯁꯤꯡꯅ ꯃꯃꯥ ꯃꯆꯥꯕꯨ ꯍꯔꯥꯎ ꯑꯣꯛꯄꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯃꯗꯅꯤ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯇꯪ ꯇꯥꯕ ꯌꯨꯝꯊꯨꯡꯐꯝ ꯑꯃꯇꯪ ꯐꯪꯕ꯭ꯔꯥ ꯊꯤꯔꯛꯏ ꯂꯝꯕꯤꯗ ꯃꯩꯇꯩ ꯑꯍꯜ ꯑꯃꯅ ꯃꯥꯒꯤꯗ ꯊꯨꯡꯖꯧ ꯇꯥꯛꯄꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯅ ꯆꯠꯂꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯍꯪꯕ ꯍꯧꯔꯛꯏ ꯅꯃꯥ ꯅꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯔꯛꯄꯅꯤ ꯀꯅꯥꯅꯣ ꯃꯁꯛ ꯃꯃꯤꯡ ꯍꯥꯏꯌꯨ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ ꯆꯥꯎꯕ ꯀꯧꯏ ꯏꯝꯐꯥꯜꯗꯒꯤꯅꯤ ꯍꯧꯕꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯆꯍꯤ ꯀꯌꯥ ꯀꯨꯏꯈ꯭ꯔꯦ ꯆꯠꯈꯤꯕ ꯆꯍꯤ 10ꯒꯤ ꯉꯥꯛꯌꯥ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯂꯔꯣꯏ ꯑꯍꯜ ꯑꯃ ꯂꯩ ꯃꯍꯥꯛꯇꯤ ꯈꯪꯂꯝꯕ ꯌꯥꯏ ꯀꯌꯥ ꯂꯥꯞꯅ ꯂꯩꯕꯅꯣ ꯏꯅꯛ ꯅꯛꯄꯅꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅꯤ ꯃꯍꯥꯛ ꯀꯧꯔꯨꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯄꯥꯝꯍꯩꯕꯤꯅ ꯄꯥꯎ ꯑꯗꯨ ꯇꯥꯔꯒ ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯛꯏ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡ ꯇꯅꯤꯛꯏ ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯛꯏ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯀꯦ ꯂꯥꯛꯅꯩ ꯄꯥꯔꯤꯅ ꯁꯧꯗꯨꯅ ꯐꯝꯂꯦ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯅꯤꯡꯂꯤꯕꯁꯦ ꯇꯥꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ
ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯏꯃꯥ ꯅꯍꯥꯟ ꯃꯈꯩ ꯋꯥꯔꯨꯕꯒꯤ ꯆꯩꯅꯥꯈꯣꯟꯅꯤ ꯏꯃꯥꯅ ꯂꯩꯇ꯭ꯔꯕꯗ ꯅꯍꯥꯛꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯋꯥꯈ꯭ꯔꯦꯗꯀꯣ ꯏꯃꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯨꯜꯂꯥꯛꯄꯕꯨ ꯍꯥꯎꯕꯤ ꯃꯕꯦꯟꯕꯨ ꯆꯪꯅꯤꯡꯕꯨ ꯀꯥꯎꯒꯅꯨꯀꯣ ꯃꯈꯣꯏꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ ꯏꯃꯥ ꯏꯆꯥꯅ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦ ꯆꯥꯅꯤꯡꯒꯤ ꯈꯟꯕꯗ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯄꯥꯝꯍꯩꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯄꯥꯔꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯥꯝꯕ ꯐꯪꯈꯤꯗꯦ ꯃꯃꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯩꯇꯩ ꯂꯩꯕꯥꯛꯄꯨ ꯀꯥꯎꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯤꯅꯥꯏ ꯀꯌꯥ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯔꯛꯎ ꯑꯗꯨꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯌꯨ ꯏꯃꯥꯅ ꯂꯥꯜꯂꯛꯇꯕ ꯑꯣꯏꯔꯕꯗꯤ ꯅꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯊ꯭ꯋꯥꯏ ꯀꯠꯄ ꯉꯝꯆꯧ ꯏꯃꯥꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯆꯪꯅꯤꯡꯕ ꯏꯃꯥ ꯀꯞꯂꯒ ꯅꯆꯥ ꯁꯣꯟꯊꯒꯅꯤ ꯀꯞꯄ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯄꯥꯝꯍꯩꯕꯤꯗꯤ ꯀꯞꯇꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯀꯪꯂꯕ ꯆꯥꯏꯔꯣꯡ ꯑꯅꯤꯃꯛ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄꯒꯤ ꯄꯤꯒꯤ ꯏꯆꯦꯅ ꯂꯩꯇꯦꯡꯂꯦ ꯃꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯄꯥꯔꯤ ꯅꯨꯡꯁꯥ ꯊꯤꯔꯛꯏ ꯆꯩꯔꯛ ꯑꯁꯤꯗ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯍꯥꯛ ꯆꯥꯎꯕꯒꯤ ꯃꯥꯅꯤ ꯑꯩꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯑꯩꯕꯨ ꯈꯪꯂꯤꯕ꯭ꯔꯥ ꯑꯩꯍꯥꯛ ꯁꯦꯂꯨꯡꯕꯒꯤꯗ ꯂꯩꯔꯝꯕ ꯌꯥꯏꯃ ꯍꯥꯏꯕꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯇꯥꯗ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯀꯥꯏꯗꯅꯣ ꯅꯨꯄꯥ ꯑꯗꯨ ꯃꯔꯨ ꯂꯨꯛꯊꯈ꯭ꯔꯦ ꯄꯥꯛ ꯍꯦꯛ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯥꯝꯍꯩꯕꯤ ꯇꯃꯨꯕꯤꯅ ꯃꯗꯨ ꯎꯔꯒ ꯆꯤꯡꯅꯕ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯖꯔꯛꯈꯤ ꯇꯥꯗ ꯅꯍꯥꯛꯀꯤ ꯂꯩꯐꯝꯕꯨ ꯅꯃꯥꯅ ꯆꯥꯅ ꯂꯥꯛꯄꯅ ꯊꯤꯟꯈ꯭ꯔꯦ ꯆꯥꯎꯕꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯃꯨꯕꯤ ꯅꯨꯡꯅ ꯁꯥꯕ ꯃꯤꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯀꯨꯈꯤꯗ꯭ꯔꯦ ꯍꯥꯏꯐꯝ ꯊꯣꯛꯇꯕ ꯆꯩꯅꯥꯈꯣꯜ ꯑꯃ ꯐꯥꯎꯔꯛꯂꯦ ꯃꯥꯂꯦꯝꯊꯛ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯈ꯭ꯔꯦ ꯀꯨꯝꯒꯤ ꯑꯍꯧꯕ ꯀꯨꯝꯒꯤ ꯅꯣꯡ ꯇꯥꯈꯤꯗ꯭ꯔꯦ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯅꯣꯡ ꯆꯨꯈꯤꯗ꯭ꯔꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯊꯥꯝꯂꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯑꯃꯝꯕꯅ ꯀꯨꯞꯂꯦ ꯊꯥꯁꯤꯒꯤ ꯑꯍꯤꯡꯁꯨ ꯃꯇꯧ ꯑꯗꯨꯒꯨꯝꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛ ꯃꯝꯈ꯭ꯔꯦ ꯇꯥꯏꯕꯪ ꯄꯨꯝꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯅ ꯊꯜꯂꯔꯦ ꯑꯍꯤꯡ ꯀꯨꯝꯂꯥꯡ ꯆꯨꯞꯅ ꯆꯤꯡꯗ ꯇꯥꯡꯂꯨꯔꯦ ꯃꯩꯇꯩ ꯅꯨꯄꯤ ꯃꯍꯥꯛꯅ ꯆꯤꯡꯗ ꯇꯣꯡꯕꯤ ꯑꯣꯏꯔꯨꯔꯦ ꯄꯨꯝꯅꯃꯛ ꯅꯤꯡꯖꯕ ꯑꯃꯒꯤ ꯃꯔꯝꯗ ꯇꯥꯡꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯔꯝꯂꯦ ꯄꯨꯛꯅꯤꯡ ꯃꯐꯝ ꯊꯨꯞꯂꯝꯕ ꯇꯂꯥꯃꯧ ꯇꯨꯈꯤꯔꯝꯂꯦ ꯇꯥꯡꯖꯕꯤ ꯃꯥꯅ ꯀꯌꯥ ꯀꯨꯏꯅ ꯂꯦꯞꯈꯤꯒꯅꯤ ꯇꯃꯨꯕꯤ ꯀꯞꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯃꯤꯠ ꯎꯈꯤꯗ꯭ꯔꯦ ꯃꯅꯥ ꯌꯩꯁꯤꯟꯈ꯭ꯔꯦ ꯄꯨꯕ ꯉꯝꯗꯅ ꯍꯧꯔꯛꯄ ꯏꯆꯥꯎ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯂꯨꯞ ꯂꯨꯞꯂꯦ ꯆꯥꯗ ꯊꯛꯇꯕꯅ ꯑꯋꯥꯕꯅ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯈ꯭ꯔꯕꯤ ꯄꯥꯎ ꯑꯗꯨ ꯇꯥꯗ꯭ꯔꯤꯉꯩꯃꯛꯇꯗ ꯆꯤꯡꯅꯕ ꯂꯩꯕ ꯉꯝꯗ꯭ꯔꯕꯤꯅꯤ ꯈꯧꯕꯨꯝ ꯆꯤꯡ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯅꯥ ꯂꯣꯏꯈ꯭ꯔꯕꯤ ꯃꯍꯥꯛꯅꯤ ꯆꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗꯅ ꯃꯆꯥꯒꯤ ꯃꯇꯝꯄꯥꯛꯇ ꯂꯐꯨ ꯂꯩꯌꯨ ꯇꯥꯕꯒꯨꯝ ꯇꯥꯈ꯭ꯔꯦ ꯄꯥꯔꯤꯅ ꯃꯃꯥꯕꯨ ꯏꯐꯤꯡ ꯐꯤꯡꯅ ꯀꯣꯟꯈꯠꯂꯤ ꯍꯟꯅ ꯀꯧꯔꯛꯏ ꯇꯥꯈꯤꯗ꯭ꯔꯦ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯪꯗꯨꯅ ꯂꯥꯏꯀꯟꯅꯔꯛꯏ ꯄꯥꯔꯤ ꯃꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯀꯣꯜꯂꯗꯨꯅ ꯍꯟꯅ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯋꯥꯔꯛꯂꯕꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛꯇ ꯃꯉꯥꯏꯔꯕꯤ ꯃꯃꯥꯃꯛꯅꯤ ꯃꯍꯥꯛꯅ ꯀꯧꯕ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯀꯟꯅꯔꯛꯄꯅ ꯌꯥꯆꯪꯂꯦ ꯀꯣꯔꯧ ꯃꯃꯤ ꯁꯥꯡꯈꯤꯕꯒꯨꯝ ꯇꯃꯨꯕꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯁꯥꯝꯂꯛꯂꯦ ꯃꯁꯥ ꯏꯪꯊꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯄꯥꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯀꯧꯔꯨꯔꯅꯨ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯅꯤ ꯄꯥꯔꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯛꯄꯗꯨ ꯎꯕꯗ ꯑꯇꯣꯞꯄ ꯑꯍꯜ ꯑꯗꯨꯁꯨ ꯀꯞꯇꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯄꯣꯛꯄ ꯑꯍꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯐꯝ ꯈꯨꯔꯥꯗ ꯇꯣꯝꯕ ꯍꯥꯏꯕ ꯑꯃꯅ ꯁꯤꯟꯅꯔꯝꯃꯤ ꯅꯣꯡꯃ ꯆꯥꯛꯆꯥꯃꯥꯡꯒꯤ ꯂꯝꯕꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯃꯥꯒꯤ ꯑꯔꯣꯏꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯕꯤꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯁꯤ ꯉꯥꯛꯇꯅꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯄꯥꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯥꯒꯤꯗꯃꯛꯇ ꯑꯋꯥꯕ ꯃꯩꯁꯥ ꯄꯨꯔꯛꯂꯕꯤ ꯃꯃꯥꯅ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯕꯗ ꯄꯥꯔꯤꯒꯤ ꯑꯋꯥꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯆꯠꯈ꯭ꯔꯕꯤ ꯃꯃꯥꯅ ꯇꯥꯜꯂꯝꯕ ꯐꯪꯗꯗꯨꯅ ꯇꯣꯛꯈ꯭ꯔꯕꯅꯤ ꯃꯁꯥꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯇꯨꯅ ꯃꯃꯥꯒꯤ ꯄꯣꯠꯂꯣꯏꯔꯨꯅꯕꯅ ꯆꯨꯝꯕ꯭ꯔꯥ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯌꯥꯆꯪꯂꯛꯄ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯁꯤꯝꯄꯨꯔꯔꯣꯝꯗ ꯈꯣꯡꯁꯥꯜꯂꯛꯏ ꯂꯝꯕꯤ ꯕꯥꯁꯀꯥꯟꯗꯤ ꯁꯤꯕ꯭ꯔꯥꯕꯟ ꯈꯨꯟꯖꯥꯎꯒ ꯃꯊꯪ ꯂꯥꯟꯊꯣꯛꯈꯤꯗꯨꯅ ꯃꯁꯤꯝꯄꯨꯔꯗ ꯐꯪꯈ꯭ꯔꯦ
tanglo matang phana thengsilak le amuk nungsup pangna leisilakpa atem balam ama phangle mai kai mari mak senglaba unung anung haktani mi tarambagi karigumba khudam amata uramde tampak masa asigi kha nongpok thangba ching thakta chithekta mapan mau pharaba hino pambi amana mathakta tuminna lepagum uri nong ngam phum torok labada yai man haudok lai yengu hino manak ase nangbu pokpa napagi mungphamda thaki bani law mapham ase imagi aroiba yahip semlusi parina kapla juna mamagi thawai yaudrba senglaba changdo haipala dugi makong tana pusalaga mamagi makong kolaga nijari pangdraba asumna pangdraba nachana laibak thibana nangina ning thunghan bangam khidre hingningai matamda tanba phangkhidraba ipabu lairepakta phangbiru unabiru nongalamdai naga oibane mafam ado puksik sikre nongju panthagi haunaba atiagi makoida nongi mapai na hang balaitana sandorli mahusa kobisu nungsu nungjan nabadu mangai panthau masak khangaudraba pari na haipal mau adubu kola duna angang nawagumna khonjel thongna kablakle khonjel aduna mai kei mari da tauthokri pari na ngaubagum kaplingai serakta ahlani aduna punamak sem sabire nongpo mai kum hangdok lamdai singkai phidup hulakle sahi kumlang maching khangdana waja khrabi mamagi aroiba oina parina khuramjare ahlani dugi mawa induna asemba singi mathakta mamabu thangat chare yet oina na tarelak hanna koire khuya lukhum mai surakle singpham adudagi thorakpa mai khuna nongdo hontamna kakhali magi jamak wakhrabi mamani hanna kaurei adubu aremban nahan makai yoklakpa pungning mayondong asidi kangsinbagum mangkre punsi chupawa haksong langlabi kaina maisa lakhang badal luthong sa oina khrabi nungai ba kauba khangkhidrabi ngasidi awa kongai kokre minagi mapok loikre misang kanba achumbana sakpa akanbana achumba sakpa pangal leitraban bunno heppiba laira anangbu angauba siba malem khunggang thamna chatkre sanu lairabi pari tompok thadok piram le lamphang narapa taibam loisinjare